ꯅꯤꯄꯥꯟꯅꯤꯅ ꯍꯥꯞꯇꯣꯏꯁꯦ ꯇꯜꯂꯦ ꯑꯁꯦꯡꯕ ꯑꯩꯗꯤ ꯃꯤꯅꯅꯕꯨ ꯇꯜꯂꯕ ꯆꯥꯅꯤꯡꯕꯒ ꯄꯣꯛꯇ꯭ꯔꯕ ꯃꯤ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯈꯤꯇꯗ ꯁꯤ ꯀꯩ ꯃꯔꯝ ꯈꯪꯕ꯭ꯔꯥ ꯁꯤ ꯈꯪꯗ꯭ꯔꯥ ꯉꯥꯔꯤ ꯉꯥꯔꯤ ꯂꯩꯔꯦ ꯐꯨꯜꯅ ꯃꯤꯃꯤ ꯆꯥꯅꯤ ꯆꯥꯊꯔꯁꯤ ꯉꯥꯛꯇꯪ ꯑꯗꯨꯒ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕ ꯅꯪ ꯌꯥꯎꯗꯣꯏꯔꯥ ꯆꯥꯕ ꯌꯥꯎꯗꯣꯏꯅꯦ ꯉꯥꯡꯉꯦ ꯋꯥ ꯌꯥꯝ ꯉꯥꯡꯉꯦ ꯑꯩꯈꯣꯏ ꯊꯕꯤꯒꯥꯁꯦ ꯑꯝꯇ ꯌꯥꯍꯟꯈꯤꯁꯤ ꯏꯀꯥꯏꯁꯤꯗꯤ ꯃꯃꯥꯏꯒꯁꯤ ꯏꯀꯥꯏꯁꯤꯗꯤ ꯏꯀꯥꯏꯕꯤꯗꯦ ꯑꯩꯈꯣꯏ ꯍꯥꯏꯌꯣ ꯁꯤ ꯃꯐꯝ ꯆꯥꯅ ꯊꯝꯗꯗꯤ ꯌꯥꯔꯦ ꯁꯤꯅ ꯏꯪꯈꯣꯜꯗ ꯂꯥꯛꯄꯒꯤ ꯁꯤꯡꯖꯨ ꯍꯥꯏꯁꯤ ꯅꯠꯇ꯭ꯔꯥ ꯏꯪꯈꯣꯜꯒꯤ ꯁꯤꯡꯖꯨ ꯍꯥꯏꯁꯦ ꯑꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯣꯠꯁꯜꯂꯒ ꯀꯣꯕꯤ ꯐꯨꯜꯗꯣ ꯀꯣꯠꯂꯁꯦꯕ ꯃꯤ ꯅꯤꯄꯥꯟꯗꯨ ꯂꯣꯏ ꯁꯨꯔꯕ ꯁꯨꯔꯦ ꯌꯥꯝꯗꯦꯀꯣ ꯂꯨꯄꯥ ꯑꯅꯤꯒꯤ ꯆꯥꯡ ꯍꯥꯞꯄꯛꯄ ꯃꯥꯜꯂꯦ ꯃꯤꯃꯤꯁꯦ ꯃꯉꯥꯏ ꯐꯥꯗ꯭ꯔꯦ ꯃꯣꯏ ꯀꯝꯄ꯭ꯂꯦꯟ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏꯁꯦ ꯀꯝꯄ꯭ꯂꯦꯟ ꯀꯝꯄꯅꯤꯗ ꯑꯁꯦꯡꯕ ꯑꯣꯔꯤꯖꯤꯅꯦꯜꯗꯨꯅꯤ ꯊꯕꯤ ꯈꯟꯖꯜꯂꯛꯎꯅꯦꯍꯦ ꯅꯨꯡꯁꯥ ꯑꯌꯤꯡꯕ ꯄꯥꯝꯃꯦꯁꯨ ꯍꯥꯏ ꯑꯁꯥꯕ ꯄꯥꯝꯃꯦꯁꯨ ꯍꯥꯏ ꯈꯟꯖꯜꯂꯛꯑꯣꯌꯦ ꯅꯣꯛꯅꯤꯡꯉꯦꯕ ꯂꯣꯏꯈꯤꯗ ꯉꯥꯏꯔ ꯑꯩ ꯇꯤꯟ ꯌꯣꯜꯂꯦ ꯀꯔꯤ ꯇꯤꯟ ꯌꯣꯠꯄꯅ ꯇꯤꯟ ꯌꯣꯠꯄꯅ ꯍꯥꯜꯂꯦ ꯅꯪꯗꯤ ꯎꯕꯗ ꯍꯦꯛꯇ ꯇꯤꯟ ꯌꯣꯠꯄꯅꯤꯅꯦ ꯌꯥꯗꯕꯅꯤꯅꯦ ꯁꯤꯁꯤꯅ ꯆꯥꯝꯊꯣꯛ ꯕꯇꯔꯁꯤꯅ ꯇꯧ ꯏꯁꯤꯡ ꯍꯩꯗꯣꯛꯈ꯭ꯔꯕꯅꯦ ꯍꯧꯖꯤꯛ ꯃꯥꯅ ꯐꯝꯕꯗ ꯍꯣꯏ ꯃꯁꯛ ꯐꯖꯕ ꯀꯅꯥꯅꯣ ꯃꯨꯊꯤ ꯃꯣꯔꯣꯛꯁꯤꯒ ꯌꯥꯝ ꯑꯩ ꯃꯨꯊꯤ ꯀꯧꯗꯦ ꯍꯥꯏꯕꯅꯦ ꯎꯃꯣꯔꯣꯛꯁꯤꯒ ꯍꯥꯞꯄꯒꯦ ꯇꯔꯨꯛꯃꯛꯁꯦ ꯅꯃꯥꯅ ꯃꯨꯊꯤꯅ ꯀꯧꯏꯗꯨꯗ ꯇꯔꯨꯛꯁꯤꯕꯨ ꯍꯥꯞꯄꯒꯦ ꯁꯥꯅꯤ ꯁꯥꯔꯝꯅꯦ ꯃꯣꯔꯣꯛ ꯉꯥꯎꯔꯅꯨ ꯑꯩꯈꯣꯏ ꯃꯣꯔꯣꯛꯁꯦ ꯁꯥꯕ ꯅꯠꯇꯦ ꯍꯣꯏ ꯑꯩꯒꯤꯕꯨꯗꯤ ꯌꯥꯏ ꯑꯩꯕꯨꯗꯤ ꯌꯥꯝ ꯆꯥꯅꯤꯡꯗꯦ ꯅꯣꯏ ꯂꯣꯁ ꯑꯣꯏꯅ ꯇꯧꯕ ꯋꯥꯅꯤ ꯁꯤꯖꯤꯃ ꯂꯧꯊꯣꯛꯈ꯭ꯔꯣ ꯁꯤꯖꯤꯃ ꯁꯥꯔꯣꯏꯌꯦ ꯑꯩꯈꯣꯏ ꯃꯔꯤ ꯃꯦꯠꯄꯗ ꯍꯥꯎꯇꯦ ꯁꯤ ꯑꯩꯈꯣꯏꯗꯩꯅꯦ ꯁꯦ ꯑꯩꯈꯣꯏꯗꯒꯤꯅꯤ ꯁꯦ ꯁꯤꯁꯤ ꯀꯨꯏꯔꯕꯅꯤ ꯃꯨꯜꯂꯨ ꯌꯥꯗꯕꯅꯤ ꯃꯤꯁꯤ ꯌꯥꯗ꯭ꯔꯣ ꯃꯉꯥ ꯆꯪꯉꯤ ꯃꯟꯗꯧ ꯃꯥꯜꯂꯦ ꯚꯥꯕꯤ ꯌꯥꯝ ꯆꯥꯖꯅꯨ ꯕꯥꯕꯤ ꯍꯥꯏꯁꯤꯗꯤ ꯃꯌꯥꯡ ꯅꯠꯇ꯭ꯔꯣ ꯏꯁ ꯀꯔꯤꯕ ꯕꯥꯕꯤꯕꯨ ꯃꯌꯥꯡ ꯈꯛꯇꯪ ꯀꯧꯅꯕ꯭ꯔꯥ ꯀꯅꯥꯅ ꯍꯥꯏꯕ ꯇꯧꯒꯦ ꯑꯃꯨꯛ ꯍꯦꯟ ꯂꯩꯁꯜꯂꯛꯏꯁꯤꯗꯤ ꯃꯁꯛꯀ ꯊꯤꯗꯤꯒ ꯇꯩꯖꯧ ꯅꯠꯇꯦ ꯀꯔꯤꯕ ꯁꯤꯗ ꯕꯥꯕꯤ ꯍꯥꯏꯁꯦ ꯃꯌꯥꯡ ꯅꯠꯇ꯭ꯔꯕ ꯇꯤꯜꯍꯧꯁꯨ ꯁꯣꯏꯔꯣ ꯇꯤꯜꯍꯧ ꯑꯝꯇ ꯆꯥꯝꯊꯣꯛꯁꯤꯔꯥ ꯆꯥꯝꯊꯣꯛ ꯍꯥꯏꯕꯗ ꯗꯨꯀꯥꯟꯗ ꯂꯧꯔꯣ ꯕꯥꯕꯤ ꯍꯥꯏꯁꯦ ꯃꯌꯥꯡꯒꯤ ꯅꯠꯇ꯭ꯔꯥꯌꯦ ꯍꯩꯔꯦ ꯍꯅꯨꯕꯤ ꯏꯕꯣꯛ ꯀꯩꯅꯣꯒꯤ ꯃꯍꯨꯠ ꯂꯩꯍꯧꯔꯕꯅꯤꯅ ꯃꯥꯅ ꯁꯤ ꯊꯥꯛꯇꯔꯣ ꯈꯣꯄꯥ ꯆꯥꯒꯗ꯭ꯔꯥ ꯍꯪꯕ ꯊꯥꯛꯇꯣꯏꯅꯤ ꯆꯥꯔꯣꯏꯗ ꯈꯣꯕ ꯏꯔꯣꯟꯕ ꯍꯥꯎꯕꯅꯤꯗ ꯍꯥꯎꯇꯕꯅꯤ ꯍꯥꯏꯕꯅꯤꯗ ꯃꯍꯥꯎꯗꯨ ꯈꯪꯗꯦ ꯉꯝꯗꯦ ꯒꯥꯏꯌꯣ ꯈꯪꯗꯦꯕ ꯃꯅꯤꯡꯉꯥꯡ ꯉꯝꯗꯦ ꯋꯥꯔꯦ ꯅꯪ ꯇꯞ ꯇꯥꯡ ꯆꯥꯁꯜꯂꯦ ꯑꯗꯨꯒ ꯇꯤꯟꯅꯩꯌꯦ ꯃꯇꯥꯡꯁꯤꯗ ꯇꯤꯟ ꯍꯥꯏꯖꯤꯜꯂꯛꯑꯗꯤ ꯅꯠꯇꯦ ꯁꯤ ꯀꯣꯕꯤꯁꯦ ꯐꯖꯕ ꯀꯣꯕꯤꯅꯦ ꯑꯝꯇ ꯌꯥꯎꯗꯕꯅꯦ ꯍꯥꯏꯕ ꯁꯤꯒꯤꯅꯤ ꯁꯨꯃꯥꯏꯅ ꯄꯥꯏꯗꯣꯏꯔꯥ ꯂꯥꯛꯍꯣꯏ ꯏꯟꯖꯥꯡꯒ ꯀꯩꯅꯣꯒ ꯄꯤꯖꯔꯣꯏ ꯍꯥꯏꯔ ꯄꯤꯖꯔꯣ ꯃꯣꯏ ꯅꯪꯍꯧꯗꯕ ꯄꯜꯂꯧ ꯁꯤꯡꯖꯨ ꯇꯤꯝ ꯏꯪꯈꯣꯜꯒꯤ ꯁꯤꯡꯖꯨ ꯇꯤꯝ ꯅꯪꯗꯤ ꯅꯪ ꯍꯥꯎꯕ꯭ꯔꯥ ꯑꯁ ꯀꯤꯖꯩ ꯃꯁꯛꯁꯦ ꯕꯨꯠ ꯀꯝ ꯑꯁ ꯑꯩ ꯈꯛꯇꯅ ꯍꯥꯏꯕ꯭ꯔꯥ ꯑꯗꯣ ꯍꯥꯏꯔꯦ ꯅꯣꯡꯈꯠꯂꯛꯀꯅꯨ ꯅꯪ ꯃꯣꯔꯣꯛꯁꯦ ꯆꯥꯍꯥꯏꯔꯤꯌꯣ ꯑꯁ ꯃꯣꯏꯅ ꯆꯥꯕꯗꯤ ꯕꯦꯝꯃ ꯆꯥꯎ ꯁꯥꯗ꯭ꯔꯤ ꯍꯥꯏꯕ ꯃꯉꯣꯟꯗ ꯁꯤ ꯀꯣꯕꯤꯁꯤ ꯊꯝꯃꯝꯒꯣꯔꯥ ꯌꯥꯔꯦ ꯑꯩ ꯀꯣꯕꯤ ꯅꯪ ꯀꯣꯕꯤ ꯐꯨꯟ ꯀꯣꯕꯤ ꯐꯨꯟ ꯍꯥꯎꯗ꯭ꯔꯣꯁꯦ ꯀꯣꯕꯤ ꯐꯨꯟ ꯂꯦꯟꯗꯣꯏꯔꯥ ꯍꯣꯏ ꯅꯣꯏꯒꯤ ꯇꯔꯥ ꯀꯨꯟ ꯀꯣꯕꯤ ꯃꯈꯥ ꯀꯨꯝꯍꯜꯂꯗꯕꯅꯤ ꯃꯊꯛ ꯀꯥꯈꯠꯂꯗꯕꯅꯤ ꯂꯧꯕꯨꯛꯁꯤ ꯏꯁꯤꯡ ꯉꯥꯛꯇ ꯉꯥꯏꯍꯧꯔꯦꯕ ꯍꯥꯎꯗꯦ ꯈꯤꯇꯪ ꯈꯛꯇꯅꯦ ꯈꯔ ꯊꯣꯛꯑꯦꯕ ꯀꯅꯥꯕ ꯑꯩꯈꯣꯏꯅ ꯕ꯭ꯂꯣꯛ ꯅꯝꯖꯉꯥꯏꯗ ꯑꯩꯈꯣꯏꯅ ꯆꯥꯍꯧꯕ ꯑꯣ ꯅꯍꯥꯟꯒꯤꯗꯣ ꯑꯩꯅ ꯕꯦꯁꯣꯟ ꯍꯥꯞꯄ ꯑꯗꯨ ꯌꯥꯗꯕꯗꯣ ꯑꯗꯨ ꯕꯦꯁꯣꯟꯒ
ꯂꯣꯏꯔꯦ ꯍꯥꯎꯕ꯭ꯔꯥ ꯊꯣꯏꯕꯤ ꯍꯥꯎꯕ꯭ꯔꯥ ꯁꯦꯡꯉꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯍꯥ ꯌꯥꯝ ꯍꯥꯎꯔꯦ ꯑꯗꯨꯅ ꯁꯤ ꯈꯤꯇꯪ ꯉꯥꯏꯍꯧꯔꯤꯁꯦ ꯌꯥꯝ ꯌꯥꯝꯅ ꯅꯠꯇꯦ ꯁꯤ ꯈꯤꯇꯪ ꯉꯥꯏꯍꯧꯔꯦ ꯕꯨꯠꯀꯤ ꯃꯌꯥꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯊꯥꯕ ꯑꯃꯨꯛ ꯎꯔꯁꯦ ꯍꯥꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯣꯕꯤ ꯊꯥꯗꯣꯏꯅꯤ ꯀꯣꯕꯤ ꯊꯥꯕ ꯈꯪꯗꯕ ꯃꯤ ꯌꯥꯎꯔꯝꯅꯦꯕ ꯍꯥꯏꯗꯤ ꯏꯪꯈꯣꯜ ꯀꯩꯀꯥ ꯇꯧꯅꯗꯕ ꯃꯤ ꯌꯥꯎꯔꯝꯒꯅꯦꯕꯀꯣ ꯀꯣꯕꯤ ꯊꯥꯗꯣꯏꯅꯦ ꯀꯣꯕꯤ ꯊꯥꯕꯒꯤꯁꯦ ꯑꯍꯥꯟꯕ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯁꯨꯃꯥꯏꯅ ꯇꯧꯊꯣꯛꯑꯦꯕꯀꯣ ꯁꯨꯃꯥꯏꯅ ꯁꯤꯗ ꯎꯠꯂꯨ ꯁꯨꯃꯥꯏꯅ ꯇꯧꯊꯣꯛꯑꯦ ꯑꯗꯨꯒ ꯍꯟꯇꯣꯛꯑꯦ ꯍꯜꯂꯣꯏꯔꯀꯥꯟꯗ ꯆꯦꯛꯁꯤ ꯅꯛꯁꯤꯜꯂꯛꯑꯣ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯈꯤꯇꯪ ꯍꯥꯞꯄꯅꯤ ꯍꯥꯏꯗꯤ ꯁꯟꯊꯤ ꯀꯩꯀꯥ ꯑꯗꯒꯤꯗꯤ ꯐꯔꯇꯤꯂꯥꯏꯖꯔ ꯈꯤꯇꯪ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯣꯠꯊꯣꯛꯇꯣꯏꯅꯦꯕꯀꯣ ꯌꯥꯝ ꯅꯥꯟꯅ ꯑꯣꯠꯊꯣꯛꯑꯅꯤ ꯑꯗꯨꯒ ꯀꯣꯕꯤ ꯊꯥꯔꯅꯤ ꯑꯗꯨꯒ ꯏꯁꯤꯡ ꯆꯥꯏꯁꯤꯜꯂꯅꯤ ꯑꯗꯨꯒ ꯍꯧꯔꯛꯑꯅꯤ ꯄꯥꯜꯂꯛꯑꯅꯤ ꯆꯥꯎꯔꯛꯑꯅꯤ ꯑꯃꯨꯛ ꯌꯥꯜꯂꯅꯤ ꯑꯩꯈꯣꯏ ꯃꯥꯅ ꯑꯣꯠꯂꯤ ꯁꯨꯃꯥꯏꯅꯁꯨ ꯑꯣꯠꯇꯣꯏꯕ ꯕꯥꯁꯨ ꯖꯝꯕꯣ ꯋꯥꯡꯖꯝ ꯑꯩ ꯁꯝꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯁꯥꯕꯨ ꯌꯨꯇꯨꯕꯔꯅꯤ ꯍꯥꯏꯖꯕ ꯑꯉꯥꯡ ꯑꯃ ꯉꯁꯤ ꯐꯥꯔꯦ ꯁꯇꯦꯡꯉꯣ ꯐꯥꯔꯦ ꯃꯥ ꯅꯪꯁꯦ ꯀꯩꯅꯦꯕ ꯏꯇꯨꯄ ꯌꯨꯇꯨꯕꯔ ꯐꯗꯔꯤ ꯁꯨꯃꯥꯏꯅ ꯌꯦꯟꯊꯣꯛꯄ ꯈꯔ ꯍꯧꯔꯦ ꯁꯨꯃꯥꯏꯅ ꯌꯦꯟꯊꯣꯛꯏꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯊꯥꯖꯤꯜꯂꯅꯤ ꯀꯣꯕꯤ ꯂꯩꯖꯣ ꯅꯨꯡꯁꯥ ꯁꯥꯕꯁꯦ ꯂꯣꯏ ꯁꯦꯒꯥꯏꯔꯦ ꯐꯛꯇꯣꯛꯑꯦ ꯑꯁꯨꯝꯅ ꯊꯥꯈ꯭ꯔꯦ ꯅꯪꯒꯤ ꯀꯩꯅꯣ ꯄꯨꯔꯛꯑꯣ ꯑꯗꯨ ꯕꯥꯜꯇꯤꯟꯗꯨꯗ ꯏꯁꯤꯡ ꯂꯧꯔꯛꯑꯣ ꯅꯪꯅ ꯏꯁꯤꯡ ꯁꯣꯛꯂꯛꯑꯣ ꯁꯤꯅ ꯑꯩꯈꯣꯏ ꯆꯦꯅ ꯇꯧꯈꯥꯏꯔꯤꯁꯤ ꯀꯩꯅꯣ ꯏꯁꯤꯡ ꯆꯥꯏꯕ ꯗꯨꯋꯤꯡ ꯔꯥꯏꯠ ꯅꯥꯎ ꯁꯤꯅ ꯏꯁꯤꯡ ꯆꯤꯡꯈꯤꯕ ꯄꯥꯏꯞꯅꯤ ꯑꯣꯀꯦ ꯀꯣꯕꯤ ꯐꯨꯜꯅꯤ ꯐꯨꯜ ꯊꯥꯖꯤꯜꯂꯨ ꯊꯥꯕꯒ ꯐꯨꯜꯕꯨ ꯀꯥꯔꯦ ꯇꯧꯔꯤꯁꯦ ꯑꯂꯨ ꯊꯥꯗꯣꯏꯅꯤꯀꯣ ꯑꯂꯨ ꯊꯥꯅꯕꯒ ꯑꯗ ꯍꯋꯥꯏ ꯃꯨꯕꯤ ꯂꯤꯡꯅꯕꯒꯤꯒ ꯑꯂꯨ ꯀꯩꯅꯣ ꯌꯥꯎꯕ ꯑꯂꯨꯅꯤꯅꯦ ꯄꯦꯄꯔ ꯅ꯭ꯌꯨꯁꯄꯦꯄꯔ ꯈꯕꯔ ꯌꯥꯎꯕ ꯑꯂꯨꯅꯤ ꯍꯨꯔꯝꯒꯤꯔꯣ ꯑꯂꯨꯁꯨ ꯊꯥꯖꯤꯟꯗꯣꯏꯅꯤ ꯍꯋꯥꯏ ꯃꯨꯕꯤ ꯍꯥꯟꯅ ꯁꯣꯝꯗꯩ ꯇꯧꯔꯛꯑꯣ ꯆꯥꯏꯁꯜꯂꯣ ꯑꯗꯣꯝꯗꯩ ꯑꯗꯨꯝ ꯑꯁ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦꯕ ꯂꯧꯔꯤꯁꯦ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯤꯉꯣ ꯑꯩꯁꯨ ꯆꯥꯏꯒꯦ ꯑꯥꯎ ꯅꯨꯃꯤꯠ ꯇꯥꯗꯣꯔꯦ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯅ Nakung hakatsaye. ꯀꯩꯒꯤꯅꯣ ꯑꯂꯨꯒꯤꯅꯤ ꯁꯤꯅ ꯑꯂꯨꯒꯤ ꯃꯀꯣꯟꯅꯦꯕ ꯑꯂꯨꯒꯤ ꯃꯀꯣꯟ ꯃꯅ ꯊꯨꯒꯥꯏꯔꯦ ꯃꯔꯣꯏ ꯊꯥꯔꯦ ꯇꯦꯜꯍꯧ ꯍꯥꯏꯗꯣ ꯁꯤꯅꯤꯀꯣ ꯊꯥꯖꯤꯜꯂꯤꯕꯅꯤ ꯃꯇꯝ ꯂꯦꯜꯂꯦ ꯍꯥꯏꯔꯦ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯂꯣꯏꯁꯤꯜꯂꯒꯦ